ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯥꯏꯍꯦꯟꯕ ꯉꯁꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯔꯥꯡ ꯂꯥꯡꯅꯔꯗꯨꯅ ꯌꯥꯏꯍꯦꯟꯕꯒꯤ ꯅꯨꯄꯤ ꯊꯤꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯌꯥꯏꯍꯦꯟꯕꯒꯤ ꯅꯨꯄꯤ ꯁꯨꯁꯤꯂꯥ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯀꯩꯅꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯨꯝꯃꯩꯒꯨꯝꯅ ꯌꯦꯡꯅꯔꯤ꯫ ꯈꯔ ꯑꯃꯅ ꯍꯥꯏꯅꯔꯤ, ꯉꯁꯤꯒꯤ ꯀꯩꯅꯥ ꯑꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯨꯛ, ꯍꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯄꯜꯂꯛꯂꯅꯨꯀꯣ, ꯐꯩꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯇꯧꯔꯤꯕꯁꯤꯗꯕꯨ ꯀꯨꯝꯍꯩ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯈꯔꯅ ꯉꯔꯪ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯈꯣꯏꯗ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯖꯒꯥ ꯑꯁꯤꯗꯅꯤ ꯇꯧꯒꯗꯧꯔꯤꯕꯁꯦ, ꯑꯗꯨꯕꯨ ꯖꯒꯥ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯂꯩꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯦ ꯗꯣꯂꯥꯏꯗ ꯊꯥꯡꯗꯨꯅ ꯄꯣꯔꯛꯂꯤꯕ ꯁꯨꯁꯤꯂꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯁꯦ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯕꯁꯨ ꯃꯁꯦ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯁꯤꯊꯔꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯑꯃꯗꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡꯗꯤ ꯑꯃꯠꯇꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯝꯅ ꯈꯟꯅꯔꯤꯉꯩ ꯁꯨꯁꯤꯂꯥꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯐꯝꯖꯤꯜꯂꯛꯄꯒꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯒꯤ ꯁꯨꯁꯤꯂꯥ ꯀꯅꯥꯅꯣ ꯈꯜꯂꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯁꯨꯁꯤꯂꯥꯅ ꯗꯣꯂꯥꯏ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯈꯤꯕꯗꯨ ꯂꯩꯔꯤꯕ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯨꯁꯤꯂꯥꯒꯤ ꯑꯍꯣꯡꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯨꯁꯤꯂꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯃꯥꯁꯨ ꯀꯔꯤꯅꯣꯝꯗꯤ ꯇꯧꯔꯕꯖꯥꯠꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯌꯥꯝꯅ ꯂꯧꯅꯔꯤꯕꯗꯨ ꯁꯨꯁꯤꯂꯥ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯁꯨꯁꯤꯂꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯃꯝꯅꯩ꯫ ꯇꯨꯡꯗꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤ, ꯃꯥꯡꯗꯁꯨ ꯀꯌꯥ ꯑꯃ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯤꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅꯕꯨꯗꯤ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯗꯣꯂꯥꯏ ꯊꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯉꯛ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯕꯒꯨꯝ ꯁꯨꯁꯤꯂꯥ ꯍꯥꯏꯐꯦꯠ ꯗꯣꯂꯥꯏ ꯊꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯂꯩꯊꯗꯨꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯊꯑꯣꯏꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯀꯔꯤꯁꯨ ꯍꯦꯛ ꯎꯗꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯉꯩꯗꯅ ꯃꯍꯥꯛꯄꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯁꯤ ꯀꯔꯥꯏꯗꯅꯣ ꯈꯪꯗꯕ ꯑꯃꯝꯕ ꯇꯥꯏꯕꯪ ꯑꯃꯗ ꯊꯥꯡꯗꯨꯅ ꯆꯠꯄꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯧꯖꯤꯛꯀꯗ ꯀꯔꯤꯅꯣ ꯀꯔꯥꯏꯗꯒꯤ ꯂꯥꯝꯁꯤꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯕ ꯃꯑꯣꯡꯗ ꯐꯥꯎꯔꯤ꯫ ꯁꯨꯁꯤꯂꯥ ꯇꯧꯐꯝ ꯈꯪꯗꯦ, ꯄꯪꯀꯤꯗ ꯀꯤꯔꯤ꯫ ꯗꯣꯂꯥꯏ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯈꯣꯡꯅ ꯆꯠꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯜꯂꯛꯂꯤ꯫ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗꯤ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯁꯤꯂꯥ ꯑꯁꯨꯝ ꯊꯥꯡꯗꯨꯅ ꯄꯣꯔꯛꯄꯅ ꯁꯨꯁꯤꯂꯥꯒꯤ ꯇꯨꯡꯒꯤ ꯁꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯕꯒꯨꯝ ꯇꯨꯡꯂꯣꯝꯗ ꯘꯛ ꯂꯥꯎꯅ ꯆꯤꯡꯏ꯫ ꯁꯨꯁꯤꯂꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯇꯨꯡꯗ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯌꯥꯝ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯃꯥꯡꯈ꯭ꯔꯤꯕꯗꯨ ꯁꯨꯁꯤꯂꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ꯫ ꯀꯩꯅꯥ ꯑꯗꯨꯅ ꯃꯉꯛ ꯑꯗꯣ ꯍꯨꯠ ꯂꯩꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯁꯨꯁꯤꯂꯥꯕꯨ
ꯆꯥꯗꯧꯈꯩ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯍꯣꯡꯕꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤ, ꯁꯣꯏꯗ꯭ꯔꯦ ꯀꯩꯅꯥ ꯑꯁꯤꯁꯨ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯎꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯨꯁꯤꯂꯥꯗꯣ ꯑꯁꯨꯝ ꯊꯥꯡꯗꯨꯅ ꯄꯣꯔꯛꯄꯅ ꯕꯣꯔꯒꯤ ꯃꯌꯨꯝ ꯌꯧꯔꯤ, ꯍꯥꯏꯕꯗꯤ ꯌꯥꯏꯍꯦꯟꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯕꯣꯔꯒꯤ ꯆꯪꯐꯝ ꯊꯣꯡꯒꯥꯜ ꯑꯗꯨꯃꯛꯇꯗ ꯁꯨꯁꯤꯂꯥꯕꯨ ꯊꯥꯗꯨꯅ ꯃꯈꯣꯡꯅ ꯆꯪꯍꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯝꯅ ꯃꯩ ꯑꯣꯛꯂꯛꯄ ꯑꯗꯨꯗ ꯀꯕꯣꯛ ꯆꯥꯏꯈꯠꯂꯛꯄ ꯑꯗꯨꯗ ꯁꯨꯁꯤꯂꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯐꯥꯎꯔꯕꯅꯣ ꯈꯪꯗꯦ, ꯄꯪꯈꯪꯗ ꯈꯪꯕ ꯃꯁꯥꯗꯣ ꯄꯪꯀꯤꯗ ꯀꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯩ ꯑꯗꯨꯗ ꯀꯕꯣꯛ ꯑꯃꯗꯤ ꯃꯤꯀ꯭ꯔꯨꯛ ꯌꯥꯎꯗꯨꯅ ꯆꯥꯏꯈꯠꯂꯛꯄ ꯑꯗꯨꯗ ꯕꯪ ꯕꯪ ꯍꯧꯔꯤꯕ ꯃꯩꯒꯤ ꯃꯩꯁꯥ ꯑꯗꯨ ꯐꯪꯕꯗ ꯁꯨꯁꯤꯂꯥ ꯇꯨꯡꯗ ꯈꯣꯡꯐꯝ ꯑꯅꯤ ꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯀꯩꯅꯥꯅ ꯃꯅꯤꯡ ꯍꯟꯕꯗꯨ ꯇꯧꯍꯩꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯂꯥ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗꯕꯒꯨꯝ ꯇꯧꯔꯤ, ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯈꯤꯕꯒꯨꯝ꯫ ꯁꯨꯁꯤꯂꯥꯗꯨ ꯃꯩ ꯑꯣꯛꯄ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯃꯍꯥꯛꯄꯨ ꯇꯨꯂꯁꯤꯕꯣꯡ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯁꯨꯁꯤꯂꯥ ꯃꯐꯤ ꯃꯔꯣꯟ ꯌꯥꯝꯅ ꯀꯟꯅ ꯍꯣꯡꯗꯣꯛꯂꯤꯉꯩ ꯁꯨꯁꯤꯂꯥꯒꯤ ꯃꯁꯥ ꯑꯗꯣ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯒ ꯏꯃꯪ ꯃꯪꯕꯗꯧꯅ ꯇꯧꯕꯗꯨꯗ ꯁꯨꯁꯤꯂꯥꯕꯨ ꯊꯤꯜꯂꯛꯂꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯨꯁꯤꯂꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯩꯌꯦꯡ ꯑꯗꯨꯗ ꯊꯛ ꯂꯥꯎꯅ ꯏꯜꯂꯒ "ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯨ?" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯨꯁꯤꯂꯥ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯨꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯉꯛ-ꯉꯛꯄꯒꯨꯝ "ꯑꯍꯥ, ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ, ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯨꯝ "ꯑꯩꯃꯥ, ꯑꯩꯁꯤ ꯂꯨꯍꯣꯡꯉꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯏꯉꯛ-ꯉꯛꯇꯨꯅ ꯑꯃꯒ ꯌꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯨꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯉꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥ "ꯑꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ "ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯉꯁꯥꯏꯋꯥꯏꯗ ꯅꯪꯗꯤ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯥꯏꯅꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥꯅ "ꯑꯩ ꯈꯪꯗꯦ, ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯃꯛ ꯂꯩꯕꯗꯧꯅ ꯇꯧꯏ, ꯑꯗꯨꯒ ꯊꯥꯖꯤꯟꯁꯨ ꯌꯥꯝꯅ ꯆꯥꯛꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯁꯨꯁꯤꯂꯥꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯩꯔꯤꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ "ꯇꯨꯡꯗ ꯂꯩꯔꯤꯕꯁꯤꯗꯤ ꯀꯕꯤꯇꯥ ꯍꯣꯏ, ꯍꯦꯃꯔꯁꯅꯤ ꯍꯣꯏꯅꯤ ꯀꯩꯅꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯔꯕꯒꯨꯝ ꯃꯃꯥꯏ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯂꯩꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯨꯁꯤꯂꯥꯅ ꯇꯨꯡꯗ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯄ, ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯍꯥꯠ ꯍꯥꯠꯊꯔꯒ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯁꯤꯕꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯃꯥꯏꯅ ꯆꯃꯣꯠ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄꯁꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪ ꯃꯉꯣꯟꯗ ꯉꯝꯖꯕ ꯈꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯂꯒ ꯃꯊꯪ ꯍꯟꯅꯈ꯭ꯔꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕ ꯂꯩꯔꯝꯕꯁꯤꯡ, ꯉꯥꯡꯉꯝꯕꯁꯤꯡ, ꯂꯥꯎꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯅ ꯃꯤꯅꯤꯜ ꯑꯃꯗ ꯇꯥꯈꯤꯗ꯭ꯔꯦ, ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯁꯨꯁꯤꯂꯥ ꯃꯁꯥ ꯑꯗꯣ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯁꯨꯁꯤꯂꯥꯗꯣ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ, ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ, ꯑꯁꯨꯝ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯕꯗꯨꯗ ꯌꯥꯏꯍꯦꯟꯕꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯨꯁꯤꯂꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯌꯨꯍꯦꯟꯕꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯁꯤꯜꯂꯛꯇꯦ, ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯍꯦꯟꯕꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯥ,
asumna hangdupata Susila mahak hiblambadagi phuk haugatli masidagidi hoisu haidi maisu haidi tumduna leiriba yohenbagi manak adu samduna chatkhrei ngasida lakliba Susila na tawriba thabak asibu karino khaladuna yaihenba Susila ki matungda prap inerakli ka adu ki thong ado lonsillaga leirambaduta Susila tumina thong adu ki manakta leplaga thong aduta makok aduna ngatharaga leiri masamana punamak thadoklaga leiriba mawung aduta yahenba kaidoroge nangbo haiduna hanglui Susila karisu khumdi thong aduta makok adu ngatharaga adumak leiri maraibak aduna thong aduda ngatharaga asumna leiri ngai yahenbana karino tawribasibo maibunati karisu tarot laroyedana haikrabani aduga tarotlibasina karino aigi nupi Susila sibu masibu ai thadokuna chakhidoriba jala asumna khandun leiri ngai Susila yahenbada sat leisalai adumna khanghauduna khanglei leisilakpaduta yahenba khangpre he khangduna Susila ge manakta ki chongthui matam maduta Susila na yahenba ki manakta sangsilaklaga karigino nang na aibu luhongduna lawribase aibu yamthuna thadu thongse yamthuna hangu ai chakhrage hairakli wafam madu tabada yahenba khanglei mamang thakta thokraba thoktoksing ado amuk na hongna thoknari haibasi makoina lighting kaya khoramduna aja puja tawduna tawkribasing adu kanaba phangdre haibase yahenba na khanglei matamaduta yahenbana Susila tawonsinduna ahai kayuna hana haribudubo nang aibu masak khangdrabro ai nangki daya henbanine adumna hairakpaduta Susila hauna noklaga kari nangbu aigi ne haiba asumna hairaga khanghaudi Susila na yaihenbagi mangaksamadutta kanna sapsallaga laktuna langthorakpada yaihenba phaklangda phujunduna leimaida tari Susila mahausana mi khara paba mapangal khara sonba mini yaihenbana su khangli adubu wang chaurba lungkraba yaihenba bu mangaksamadutta pairaga thangkatlaga laktuna langthorokpa haibasimadi yaihenba su punga ngakli yangna kariso laitaba haudong macha ama pairaga langthorokpagum langthorokpaduta yaihenba su kireduna hai Susila nang teidu kaino ha as ai thabak kasi namna yadre khwang kasi tekraba kayong tawi kayo nang teidubo asumda Susila haina kaurubaduta Susila do yaihenba do sadau khai yengi phajari tap taba makai kiruraga luhongba numit aduta Susila na akiba mawungni haiduna sauduna yaihenbada yenglakpadudi onthokna phajakraba saktam ama haibadu oi phajaraba Susila gi maithongni mayamna ngaunoribani Susila bu mahaki phajaba aduta adubo ngasidi Susila mawung ama tawkri amit managa do punglaw lawthoklaga masam managa do iphan phantoklaga karino mawung ama dani tawribasi yaihenbana luhongba numita phajaba haibadu bu masira haiduna Susila nang tawribadu bu karino aibu kibana yadrebani adumna hairubata aisi Susila nati haiduna yansinnaba khonjal amada lawramlaga hotuna songsallaklaga yaihenbagi mangaksam aduda paiduna karak laksinduna leimada namsinduna mahaki makhori adu mekhaiduna haranaba honari matam aduta yaihenbasu nipani dana sat lekhlaktuna Susila bu leimaida namsinduna thamli matam aduta Susila karino khangdi maya ka do higatlaga amit ka do lawthoklaga yansinnaba khonjalda ngangbugum tawri asomna makhoi anina ka aduta launa khongnaba muknaba phunabagi makhol adu tarakpa aduta thangnaba kada leiriba amadi yum aduda leiriba mi punamak karino ne ani sibo luhongma numitagi phunaba horiba sibo haiduna makhoi gurung chensel aktuna hai yaihenba thongsi hangune nangbo kaino ne nabari na manung tawriba dubo asomna hanglubutu de yaihenbana thongodo phakairaga sang o kuthadokpa yajai hairakpada leiriba singaduna makhoi su handagi kharaga singnaraga leibaga Susila do abu horoklaba jala mungonda wona tawkraba jala hairamlaga thongodo phakaiduna changlakpadadi oiramliba mo aduta nipa makhaidi handokri masidagidi Susila gi manempok manamma mathang changsilaktuna Susila bu makut masa tingthoktuna yaihenbada kholatuna tawribado phajalli
ꯌꯥꯏꯍꯦꯟꯕꯁꯨ ꯁꯨꯁꯤꯂꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥꯗ ꯍꯥꯏꯕꯗꯤ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯌꯥꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯅ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯁꯨꯁꯤꯂꯥꯕꯨ ꯐꯥꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ ꯃꯔꯨꯑꯣꯏꯅ ꯁꯨꯁꯤꯂꯥꯅ ꯇꯥꯟꯅꯔꯤꯕꯁꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯍꯦꯟꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯔꯕꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯤꯡꯍꯤꯡꯅ ꯀꯞꯂꯛꯂꯤ ꯑꯁꯨꯝꯅ ꯅꯨꯡꯍꯤꯡꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯒꯅꯨ ꯐꯅꯅꯕ ꯇꯧꯁꯤ ꯆꯠꯂꯨ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯒꯅꯤ ꯐꯔꯕꯣꯏ ꯅꯤꯡꯉꯤ ꯐꯔꯝꯗꯦꯗꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯗꯒꯤ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯇꯥꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯧꯅ ꯅꯣꯛꯂꯒ ꯀꯔꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯧꯅ ꯅꯣꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯂꯤ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝꯗꯣ ꯑꯃꯒ ꯌꯦꯡꯅꯩ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯂꯥ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇꯣꯡ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯍꯦꯛ ꯂꯩꯈꯤꯕꯒ ꯁꯨꯁꯤꯂꯥ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯄꯒꯨꯝ ꯃꯍꯥꯛ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯐꯤ ꯃꯔꯣꯟ ꯇꯥꯁꯤꯟꯖꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯁꯨꯁꯤꯂꯥ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯑꯗꯨꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯉꯛ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯃꯍꯥꯛꯀꯤ ꯐꯩꯒꯟ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯂꯩꯈꯥꯏꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯆꯤꯛꯄ ꯅꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯇꯝꯒꯗꯕꯅꯣ ꯈꯪꯗꯕꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯑꯗꯨꯒ ꯁꯨꯁꯤꯂꯥꯗ ꯇꯣꯛꯑꯁꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯃꯗꯨꯗ ꯁꯨꯁꯤꯂꯥꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯌꯥꯏꯍꯦꯟꯕꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯅꯪ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯦꯡꯉꯨꯁꯤ ꯑꯩꯒꯁꯤ ꯄꯥꯏꯔꯒ ꯅꯪꯅ ꯂꯪꯉꯤꯕꯁꯤ ꯅꯪ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯅꯪ ꯀꯃꯥꯏꯅ ꯄꯥꯏ ꯂꯪꯗꯣꯏꯅꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯉꯍꯥꯛ ꯚꯥꯞ ꯇꯥꯔꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯕꯗ ꯀꯩꯅꯥ ꯑꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯇꯤꯟ ꯈꯟꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯄꯨꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅꯕ ꯂꯩꯔꯛ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏꯗ ꯀꯩꯅꯥ ꯑꯃꯕꯨ ꯅꯣꯡ ꯈꯥꯛꯄꯒꯤ ꯕ꯭ꯔꯖꯅ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯀꯩꯅꯥ ꯑꯁꯦ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯞ ꯇꯧꯈꯤꯕꯅꯤ ꯀꯩꯅꯥ ꯑꯁꯤꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯗꯒꯤ ꯌꯥꯝꯅ ꯂꯥꯛꯆꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤꯕ ꯖꯥꯠꯅꯤ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯇꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕ ꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥꯅ ꯀꯔꯤꯅꯣ ꯅꯨꯄꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯛꯄ ꯆꯥꯕ ꯅꯨꯡꯁꯤꯅꯔꯤꯉꯩ ꯂꯧꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯁꯥꯞ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯍꯦꯟꯕꯅ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯩꯁꯨ ꯅꯪ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯑꯩꯒꯤ ꯂꯩꯖꯕ ꯇꯥꯟꯖꯔꯨꯕ ꯁꯦꯟꯁꯤꯡ ꯈꯨꯗꯣꯜ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯀꯥ ꯑꯃ ꯍꯦꯜꯂꯕ ꯖꯥꯠꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯅꯥꯔꯛꯄ ꯃꯇꯝ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯤꯡꯈꯣꯜ ꯐꯥꯎꯕ ꯌꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯟꯈꯤꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯧꯅ मागिदमक्ता लेपिरिबा मागिदमक्ता होनबिरिबा अदुबु हुंदोक्लमलगा हौजिक्ति नुपी अदुना लुहोंखिबदुदा नुपा अदुना सावदुना नाहाग लुहोंगु नुमित नोंग तागनि नोंग ताबा नुमित अदुदा नाहाग ब्रजन यादुना सिबु ओयु अदुगा नाहागि थवाय अदो निंगमदना लाइरेपाक्तसु चंगबा ngamda ताइबंग पांदसु लैबा ngamda ओना थोइना चाकपा ओइसनु हादुना साप तौखिबनि अदुगा निपा अदुदि अदुमक लैखिद्रे असोमना हारपदा सुशीलाना निपा अदुदि करी मरमगे लैखिद्रिबनो मतोमता सिजरिब्रा हाइतुना हंगई मदुदा याहेरबना नते नति निपा अदुना नुपी दिगि अमुक्ता होनरखिबा मयाम अतुगा लोइनना निपा अदुना थबक इंखांग सुबा नोंबा तौबा मतमदा नुपी अदुगी मतेंग पांगनबा होनरपा मतमदा सोइबदगी महाग यामना थिना सोखि असोमना महाग एक्सीडेंट अमदगी यामना थिना सोकपदगी महागकी मसा पुनमक
ꯍꯧꯖꯤꯛꯇꯤ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯐꯝꯁꯤꯟꯅꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯅꯣꯡꯃꯇꯪ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯔꯝꯗꯧꯔꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯪꯂꯔꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯞ ꯇꯧꯈꯤꯕꯗꯣ ꯃꯗꯨꯗꯒꯤꯗꯤ ꯁꯥꯞ ꯑꯗꯣ ꯊꯨꯡꯂꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯕ꯭ꯔꯖꯅ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯔꯤꯕꯁꯦ ꯀꯩꯅꯥꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯛꯅꯔꯤꯕꯁꯤꯅ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯪꯉꯣꯟꯗ ꯀꯩꯅꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯩꯕꯨ ꯄꯥꯏꯗꯨꯅ ꯂꯪꯂꯤꯕ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥꯅ ꯑꯩꯉꯣꯟꯗ ꯈꯛꯇꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯌꯥꯏꯍꯦꯟꯕꯅ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯑꯃꯠꯇ ꯌꯥꯗꯦ ꯂꯝꯕꯤ ꯑꯐ ꯑꯁꯤꯗ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯗ ꯂꯨꯍꯣꯡꯂꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯣꯡꯅꯩ ꯀꯩꯅꯥ ꯑꯣꯏꯅ ꯀꯠꯂꯒ ꯂꯣꯏꯁꯤꯟꯅꯩ ꯂꯨꯍꯣꯡꯗꯨꯅ ꯑꯁꯨꯝꯅ ꯗꯨꯝ ꯗꯥꯡꯗ ꯇꯧꯔꯒ ꯀꯩꯅꯥ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯍꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤꯃ ꯁꯨꯡꯌꯥ ꯌꯥꯗꯗꯨꯅ ꯂꯥꯛꯂꯕꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡ ꯑꯁꯤꯁꯨ ꯌꯨꯝꯗ ꯀꯩꯅꯥ ꯀꯠꯂꯒ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃꯅ ꯌꯥꯝꯅ ꯊꯥꯖꯅ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯕु ꯂꯨꯍꯣꯡꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥꯗꯣ ꯃꯁꯥꯗꯣ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯁꯤꯂꯥꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯀꯩꯅꯥ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯄꯥꯟꯗ ꯑꯃꯥꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯛꯄ ꯑꯗꯨꯗ ꯌꯥꯏꯍꯦꯟꯕꯅ ꯑꯃꯥꯏꯕꯗꯣ ꯀꯧꯁꯤꯜꯂꯨꯒꯦ ꯃꯌꯥꯝꯁꯤꯗ ꯂꯩꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯍꯦꯟꯕꯒꯤ ꯃꯃꯥ ꯃꯇꯩꯃ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯊꯅꯝꯂꯒ ꯌꯥꯏꯍꯦꯟꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯍꯦꯟꯕꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯕꯨ ꯄꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯏꯍꯦꯟꯕꯗ ꯏꯕꯨꯡꯉꯣ ꯁꯦ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯀꯩꯗꯧꯔ ꯆꯪꯃꯤꯟꯅꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯃꯈꯣꯏꯉꯩꯗꯤ ꯂꯩꯍꯧꯔꯤ ꯆꯟꯗ꯭ꯔꯅ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯀꯔꯤꯅꯣ ꯃꯁꯥꯗ ꯐꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯆꯟꯗ꯭ꯔꯅ ꯃꯃꯥꯡꯊꯛꯇ ꯂꯥꯟꯉꯝꯗꯅ ꯂꯩꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯥꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯃꯃꯥꯡ ꯃꯇꯝꯗ ꯑꯩꯅ ꯇꯥꯟꯕꯗꯒꯤ ꯆꯠꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯦꯝꯃꯗꯤ ꯊꯥꯔꯔꯣꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯥꯏꯍꯦꯟꯕ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯈꯣꯏꯔꯝꯕꯗꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯝꯊꯅꯕꯒꯤ ꯑꯣꯏꯅ ꯊꯝꯃꯝꯃꯒꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕꯗꯨ ꯑꯩ ꯅꯈꯣꯏꯗ ꯍꯥꯏꯔꯔꯒꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯈꯛꯇꯗꯪ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯔꯔꯣꯏ ꯃꯁꯤꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯌꯥꯎꯅ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯕꯨ ꯀꯧꯔꯒ ꯌꯥꯁꯟꯅꯕ ꯑꯃ ꯄꯣꯔꯛꯀꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯥꯈꯤꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯗꯨꯕꯨ ꯌꯥꯔꯔꯣꯏ ꯍꯜꯂꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅꯅꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯅꯣꯡ ꯉꯥꯜꯂꯛꯂꯒ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯂꯔꯒꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯄꯟꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯅ ꯁꯨꯁꯤꯂꯥꯒꯤ ꯃꯀꯣꯛꯇ ꯄꯥꯏꯔꯒ ꯂꯩꯋꯥ ꯈꯔꯕꯨ ꯁꯣꯟꯗꯨꯅ ꯂꯨꯈꯝꯂꯣꯝꯗ ꯇꯞꯅ ꯅꯥꯟꯊꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯏꯕꯦꯝꯃ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯅꯍꯥꯛ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯇꯨꯝꯂꯨꯔꯕꯗꯤ ꯅꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯅꯁꯥꯗ ꯆꯪꯂꯛꯇꯨꯅ ꯅꯪꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯉꯥꯎ ꯉꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯨꯝ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯐꯔꯦ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯨꯔꯅꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯇꯨꯝꯗꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯖꯟꯕ ꯑꯃꯗꯤ ꯀꯔꯤꯅꯣꯈꯔ ꯇꯧꯗꯨꯅ ꯇꯨꯝꯗꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯍꯟꯕꯤꯔꯣ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯀꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯐꯥꯖꯤꯜꯂꯒ ꯇꯨꯝꯗꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯐꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯃꯤꯠ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯃꯁꯛ ꯍꯦꯛ ꯎꯕꯒꯗꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯃꯇꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯨ ꯂꯥꯛꯆꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ
matam aduda Chandrana tau nang ngamlagana aibu maithiba piyu aduga aina ngamlagana nangbu mafam masitagi tangadawribani asomna thongjin pan aduta kari karino matomta khara hairamlaga Chandra mayum lomda chatkhri sumang aduda leiriba ahalsing aduna kari kamdauba tare oja maiba haiduna hanglakpada amaiba Chandrana numit masak udriba phawadi masigi matangda wari sanaragumsi masigi matangda numit masak udringaida sanaruraba taragati aikoina pangliba pangthok ningliba thabak si pangthokpa yararoi hojik lagliba kaina asigi masada kaidongnabagidammakta sem sadun leiriba asai hena pangan kankhalak aduna fare ai chatlagi numit masak he ubaga ai lakcharagi asomna hairamlaga Chandra mayum yongunaba gam chatkhi matam aduda Chandrana matomta khanjai asuk yamna sathiba sap ama karigidamakta mahakna solamliba janu phaire adubu ai amaibani amaiba ma oina miyoi amada awaba taraklaba leikai khulasna awaba nanglabadi madubu phaba ngamanaba honaba haibasiri leikai asta leiriba amaiba khudimaki tawdaba yadrabani leiriba leikai asta leiriba amaiba singasidi thudo hendona haiba jatnati aina makhoi mayamdigi khara khajik hena hairurabanina aina oira tainaba tabani aina makhoi bu loktanabagi mathau tadi asomna Chandradu matomta wakhal khanna lakpana mahaki mayum jogadaba khara khajik watlingaida tunglomdagi kanagumba nupi amana Chandra haiduna kauri matam aduda Chandra tungda karano haiduna leithokuri yenge tawrubada Chandrana hek soire aisi asomna hairaga leithoke toromlaba mamaya to sat mamaga leisalai aduga murum lewa khara solaga masada nanthari mataw asomna Chandrana masada nantharaba matungda mahaki konthong yongwanaba gam asum lakli aduma lakka matamda tunglomdagi nupi amana Chandra ngai khoni nangbo amuta ngai khoni nangbo haiduna khamlakli matam aduda Chandrana mamadi leithoktabida lewa khara solaga makhut aduda kamsilli aduga makrang lituna makhuna pairiba karino khangdaba ihang hangbadu makrang lithoktuna langthoki tunglomda aduma lamthokiba aduda nupi amana yamna kanna lauramlaga makhona do chaplepkhibagi sahumama Chandrana tari masidagidi Chandra para konthonglomda laktuna konthongchai adubu sat hangdui madugi matungda amaiba Chandrana konthongodo chekchinna lonsillamlaba matungda mahaki yumgi sumanglomda gam lakli asum lakpana hojikti Chandra mahaki yumgi sumang yuksalakdabada konthong aduda kanagumba mioi kharna kanna law khongduna hai Chandra akhoi bomtang changja phampiyu haiduna lawdun lehori matamasida Chandrana khangi konthongasta lawriba singase singamdana sikhraba kaina aduna hatraba atopa kaina ngaktani haibsi maana su khanglibani masidagidi Chandra imungda adumak sangkhre imungda sangkhraba matung konthong aduda lauramba singadusu tapna loina mau phakhre somdana kamdauri Susila ki manakta miyoi kaya ama leiduna Susila ta wari watai kaya ama sanari Susila ta wari watai sariba midu phawbada tumningbana makhoi singado loirabani masidagidi Susila mahaksu tumningbana loiraduna mahak tumthanabagidamakta amu uirakli adubu yuhenbana sumana sum torabadi yararoi khraduna mahak chakchanglomda parap lakli madugi matungda mahakna makhoi ki chak thomada sizinhariba khabai aduga bukham amaga puduna laklaga Susila amadi leiriba mayam sing adugi marakta tapna sangselakla khabai aduna bukham aduta gang launa yamna kana thinki adumna thinbaduta leiriba sing ado khangprek khangduna koichen chenai aduma tawbaduta mayam do mitka loinamak singkhri matam aduda leiriba sing aduna yahenbada adugumba mathong chadaba thabaktu kanana taw haiduna yamna saunarakli matam aduta yahenbana tumdanaba tawribani hairakpada mayam sing adusu adu warabasu mi ngawna chalani haiduna khanarakpadagidi tumning lambaga do loinamak phakhri
asumna ahing aduma yamna wana haukhri nong ngalamdai mamliba aduga ngapum ju torokpa matam mamli sari nganphum torokpa amam angan kharkha sinarakpa matam aduwaidani ngahan wai kaina ama poraklaga nong khakpagi barjana janduna sikhiba jaga adumakada kaina amana kaplaga satpagi khonjel ama lairiba sing aduna taki asuk kuina leirakpa si adumna kaina aduna kaplaga chatpa haibasi amukta phawba taraktribani adubu ngasidi makhoina nongalamdaigi amam angan sinarka matam atwai aduda kappagi khonjal tarakpa aduta mayam punamak adu karino khullase tawribasibo haiduna makhoisu inga ngaknarakli maruda natana atopada leiriba ngarangdagi adumak tumduna leiriba lekai adugi yumsing adunasu makhoidi ngarangdagi tumduna leibana makhoidi tumnindraduna tumba yahawrakladuna tariba khonjalado karino haiduna mathang hawutnaduna hangrai khara amana chalaga yengusi hairi khara amana ki haiduna yadri adubu chalaga yengusi haiba makhoi khara adudi hawnaraga kaina aduna kaplaga chalibado kadai waidano haiduna yengba lakli asomna makhoina laptakna yengko matamdadi lambi aduda kanasu chatpadi ude adubu nupi amana kapagi khonjal tariba adudi adumak tari aduga nupi aduna laurduna hairi nakhoi khangani matawasumna khangani haiduna lauramlaga tumina leikhibaduta mayam punamak ato kinrakladuna magi yumlomda amuk chensinnarakli masigi matung haujikti nongsu phajana ngalakli nong ngalakpa aduta yai henbagi makhoigi imung manugi miyusing loinamak tumnakri tumningbana ngawarduna numitki mangan urabanina tumbasu yare khaladuna susila su adumangai tumkhri adubu yai henbadi susila gi khallubada tumbaga amata yadi ngarang su tumdi ngasi su tumdri ngaihak lairaga amaiba sanjasu yai henbagi mayumda laklei matamaduda lekai gi miyui khara sofa maduda tinduna leiramli matamaduda amaiba chandrana mi manga tara tinbasnadi yaroi aduna lekai asigi khullasigi ahallaman jauna miyam ama tingadabani aduga aina haigadoriba wafam masisu mayamna loinamak yagadabani amadi tagadabani adumna hairakpada lekai sing mathang pau pinakhiduna hojikti yai henbagi sumang thelongda phawba chandabadagi thongkalda phawba mana thokpa leinaribani madamaduda amaiba chandrana hojik ibema susila mahaki masada changduna leiriba thawai miral ase aina sungsoi sodana lawthoklagani tawgatabu aina hojik lawthoklamni ngahak leraka amuk changthini adumna sum sanaduna leirabadi susilagi punsi telagani mamang thakta kaina mathang sikhiba adugumna mahaksu adumak sikragani maram aduna susilagi masada changduna leiriba thawai miral asi thokhinaba amadi khulasida amukhanna leitanabagi mongta lai khurumba tabani lai khurumba haibasi aina sungarang haijaramle atopa mahonda sap toramba thawai adubu kauraga sap adubu kokhangadabani madu nattaba tarabadi awa phamda taragani susila natana atopa mathang kaina mathang sirakhigani khulasida luhongba yadaba khullikai ma haibado oiduna adumak leikragani adumna hairakpaduta leiribasing aduna adu werabadi thawai miral adu kaurasi arduga lai khurumbagi thabak adusu pangthoklasi hairakpada amaiba chandrana yababudi yai adubu thawai miral adu kauruba haibasi araiba amati oredoribani thawai miral adu hauji taibangmigi mapokta poklaga leikrabra natragana sangagi mapokta poklaga leikrabra natragana haujiksu lairamlenda adumak leiribra haibadu makhoina khangbanati karigumbada mahakna lairamlenda leiba thawai ama wairamba taragati mahako akhoina wari watai sanaba amadi thabagasigi matangda karigumba kha tawminabadi yagadoribari aduga karigumbada mahakna mahake thawai aduna tabang miyoi pokta pokhiba mi oiragadi madu poi khuna kuina season naba yaroi maramdi thawai na kuina yawdrabada hakchangna kyam kuina leigani mikup kharadi mahak sigadoribani maram aduna kuina mahaka wari watai sanaba yaroi
ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯝꯕ ꯃꯄꯣꯛꯇ ꯄꯣꯛꯂꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯊꯧꯔꯝꯅꯣ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯏꯕꯦꯝꯃ ꯁꯨꯁꯤꯂꯥ ꯑꯁꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯃꯉꯣꯟꯗ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯒ ꯇꯧꯗꯨꯅ ꯀꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯒꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯩꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯩ ꯄꯥꯏꯍꯧꯗꯕꯁꯤꯡ ꯑꯗꯨꯗꯤ ꯁꯨꯁꯤꯂꯥꯗꯒꯤ ꯆꯣꯡꯊꯣꯔꯛꯄ ꯊꯋꯥꯏ ꯑꯗꯨꯅ ꯃꯩ ꯄꯥꯏꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯍꯧꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯩ ꯄꯥꯏꯅꯅꯕ ꯌꯨꯝꯗꯒꯤ ꯃꯩ ꯂꯧꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯃꯩ ꯂꯧꯕ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯗꯨꯒ ꯁꯨꯁꯤꯂꯥꯒꯤ ꯈꯨꯜ ꯑꯁꯤꯅ ꯀꯣꯜꯂꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯎꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯎꯗꯕ ꯊꯣꯛꯂꯕꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯃꯤ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯅꯈꯣꯏꯅ ꯆꯠꯍꯧꯔꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯀꯤꯔꯗꯨꯅ ꯂꯪꯐꯩꯗ ꯂꯩꯕꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯇꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯩ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯁꯨꯁꯤꯂꯥꯕꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯨꯔꯨꯝꯂꯛꯄꯗ ꯁꯨꯁꯤꯂꯥꯗꯨ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯁꯥꯗ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯈꯛꯇꯗ ꯇꯧꯒꯗꯕ ꯃꯍꯥꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯩꯅ ꯎꯅꯕ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯤ? ꯅꯍꯥꯛꯀꯤ ꯁꯥꯞ ꯑꯗꯨꯕꯨ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯀꯔꯤꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯧꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯁꯥꯞ ꯑꯗꯨꯕꯨ ꯃꯑꯣꯡꯗ ꯑꯩꯅ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯦꯗꯅ꯫ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯅꯍꯥꯛꯅ ꯍꯟꯒꯅꯤ ꯍꯥꯏꯔꯒ ꯍꯟꯈꯤꯗ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥꯅ ꯃꯗꯨꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯕꯗꯒꯤꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯕꯁꯨ ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯗꯤ ꯅꯍꯥꯛꯅ ꯄꯤꯗꯕꯅꯤꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗ꯭ꯔꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯁꯥꯞ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯛꯍꯟꯕꯤꯔꯒꯅꯤ꯫ ꯁꯥꯞ ꯑꯗꯨ ꯀꯣꯛꯂꯕꯗꯤ ꯅꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯒꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯨꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯅ ꯁꯨꯁꯤꯂꯥꯗ ꯇꯧꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯕꯗꯒꯤꯗꯤ ꯁꯨꯁꯤꯂꯥ ꯍꯥꯟꯅꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛꯀ ꯈꯣꯏꯔꯝꯒꯅꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯈꯨꯔꯨꯝꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯅꯔꯒꯅꯤ꯫ ꯊꯋꯥꯏ ꯑꯃꯕꯨ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯋꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯊꯋꯥꯏ ꯑꯗꯣ ꯀꯧꯊꯣꯛꯀꯗꯕꯅꯤꯅ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯁꯥ ꯁꯣꯛꯊꯗ꯭ꯔꯤꯉꯩ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯟꯊꯗ꯭ꯔꯤꯉꯩ ꯃꯁꯥ ꯏꯪꯊꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯆꯪꯍꯜꯍꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯪꯊꯈꯤꯕ ꯇꯥꯔꯕꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏꯅ ꯆꯪꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯁꯠꯇꯨꯅ ꯍꯥꯠꯄ ꯆꯤꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯊꯋꯥꯏ ꯁꯠꯇꯨꯅ ꯍꯥꯠꯂꯨꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯠꯇꯨꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯂꯣꯏꯔꯕꯅꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯍꯦꯟꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯑꯁꯤ ꯅꯠꯇꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯇꯧꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗ꯭ꯔꯅ ꯏꯕꯨꯡꯉꯣ
ꯅꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯥꯏ ꯑꯁꯤ ꯆꯪꯗꯨꯅ ꯂꯩꯕꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯅꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯈꯛꯇꯗ ꯇꯧꯔꯛꯇꯅꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯥꯟꯊꯣꯛꯈꯤꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛ ꯆꯪꯒꯨꯅꯤ ꯑꯗꯨꯝꯅ ꯁꯤꯊꯥꯡ ꯄꯨꯊꯥꯡ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯍꯌꯦꯡ ꯅꯪꯒꯤ ꯅꯆꯥꯅꯁꯨꯗꯁꯨ ꯑꯃꯨꯛ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯅꯍꯥꯛ ꯋꯥꯈꯜ ꯈꯔ ꯈꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯍꯟꯕꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯈꯔ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯍꯤꯡ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯊꯪ ꯂꯤꯝꯐꯨ ꯉꯥꯡꯉꯗꯨꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡꯗꯣ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯤ ꯏꯆꯪ ꯆꯪꯅꯔꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯑꯃꯠꯇ ꯌꯥꯗꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯊꯣꯡꯕ ꯐꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯑꯃ ꯑꯣꯏꯅ ꯄꯤꯖꯕꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯆꯥꯛꯈꯨꯝꯗ ꯃꯩ ꯍꯧꯔꯕꯗꯤ ꯆꯥꯛꯈꯨꯝꯗ ꯂꯥꯏ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅꯅꯤ ꯆꯥꯛ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯄꯥꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯔꯤꯕꯁꯤꯁꯨ ꯆꯥꯛꯂꯔꯣꯏ ꯆꯥꯛꯁꯨ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯅ ꯑꯩꯈꯣꯏꯅ ꯃꯩ ꯍꯧꯒꯠꯂꯒ ꯐꯨꯠꯄꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯂꯥꯏ ꯑꯗꯨꯅꯕꯨ ꯃꯤꯁꯧ ꯇꯥꯈ꯭ꯔꯕ ꯆꯪꯕꯤꯔꯛꯇ꯭ꯔꯕ ꯁꯥꯎꯈ꯭ꯔꯕꯗꯤ ꯆꯦꯡ ꯆꯪꯗꯨꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤ ꯁꯥꯏꯖꯤꯟ ꯄꯨꯂꯨꯕꯤ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯂꯩꯔꯤꯕ ꯈꯣꯡꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯅꯕꯤꯒꯅꯨ ꯑꯗꯨꯒ ꯇꯣꯉꯥꯟ ꯂꯩꯕꯁꯨ ꯇꯧꯕꯤꯒꯅꯨ ꯅꯈꯣꯏ ꯁꯂꯨꯞ 5 6 10 ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯅ ꯃꯊꯪ ꯄꯥꯎꯇꯥꯛ ꯃꯊꯪ ꯄꯤꯔꯕ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯛꯀꯗꯕ ꯁꯞꯇ꯭ꯔꯁꯤꯡ ꯃꯊꯪ ꯇꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕꯗ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯔꯥꯎ ꯆꯠꯈ꯭ꯔꯕꯗꯤ ꯐꯩ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯁꯨꯁꯤꯂꯥꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯀꯩꯅꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯪꯈꯠꯅꯔꯛꯀꯗꯕꯔꯤ ꯃꯃꯤ ꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯅꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯗꯥꯏꯗꯁꯨ ꯁꯥꯞ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯁꯨ ꯍꯧꯔꯒꯦ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯁꯤꯂꯥꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯁꯥꯐꯣꯡꯂꯛꯂꯤ ꯃꯍꯥꯛ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯍꯧꯅ ꯅꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯄꯗ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯖꯅ ꯇꯥꯗꯨꯅ ꯁꯤꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯒꯗꯧꯔꯤꯕ ꯑꯁꯤ ꯑꯗꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯀꯔꯥꯏꯗꯅꯣ ꯑꯃꯗ ꯊꯣꯝꯖꯤꯟꯕꯅꯤ ꯈꯪꯗꯦ ꯌꯨꯡꯁꯟꯕꯅꯤ ꯈꯪꯗꯦ ꯎꯗ ꯀꯥꯈꯠꯂꯒ ꯆꯣꯡꯊꯕꯅꯤ ꯈꯪꯗꯦ ꯇꯧꯗꯨꯅ ꯃꯇꯣꯝꯇ ꯁꯤꯖꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯌꯦꯡꯊꯤꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯨꯝꯕ ꯀꯩꯅꯥ ꯃꯌꯥꯝ ꯑꯃ ꯆꯠꯇꯨꯅ ꯂꯨꯍꯣꯡꯈꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯆꯥꯛꯄꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯜꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯂꯥꯏ ꯇꯥꯏꯅꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯂꯥꯛꯂꯝꯗꯥꯏꯒꯤ ꯁꯞꯇ꯭ꯔ ꯑꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯕꯗ ꯂꯣꯏꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯝꯊꯤꯕ ꯃꯅꯝ ꯀꯌꯥ ꯅꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯗꯣꯟ ꯊꯤꯟꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯄꯤꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯞꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯔꯤꯁꯨ ꯀꯞꯂꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯐꯝꯂꯝꯕꯗꯒꯤ
ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯆꯟꯗ꯭ꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯗꯣꯟ ꯊꯤꯟꯕ ꯃꯤꯁꯤꯡ ꯂꯥꯡꯂꯝꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯣꯠ ꯁꯥꯠ ꯂꯥꯎꯕ ꯖꯒꯥ ꯈꯨꯗꯤꯡ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤꯁꯤꯡ ꯂꯦꯞ ꯂꯦꯞꯇꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯨꯁꯤꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯣ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯚꯥꯞ ꯇꯥꯔꯝꯗꯦ ꯅꯉꯣꯟꯗ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯡꯂꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯆꯟꯗ꯭ꯔ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯁꯥꯞ ꯑꯗꯣ ꯀꯣꯛꯄꯤꯔꯣ ꯃꯔꯝ ꯑꯗꯨꯅ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯩꯅꯥ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯈꯪꯍꯧꯗꯦ ꯁꯨꯁꯤꯂꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯕꯒꯨꯝ ꯋꯥꯡꯅ ꯃꯍꯥꯛꯁꯦ ꯄꯥꯏꯈꯠꯂꯒ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯊꯥꯗꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯏꯍꯦꯟꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯁꯤꯂꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯍꯧꯔꯛꯂꯦꯗꯅ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯈꯨꯆꯥꯏ ꯑꯗꯨꯗ ꯂꯨꯞꯁꯜꯂꯒ ꯆꯥꯏꯊꯣꯔꯛꯄꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯨꯁꯤꯂꯥꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯌꯦꯛꯅꯔꯤꯕ ꯅꯨꯄꯥ ꯑꯃ ꯊꯋꯥꯏ ꯑꯣꯏꯅ ꯂꯦꯞꯂꯤꯕꯗꯨꯗ ꯆꯣꯡꯈꯤꯕꯗꯒꯤꯗꯤ ꯅꯨꯄꯥꯗꯣ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯟꯅꯔꯤꯕꯅꯣ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯨꯗꯤ ꯈꯟꯅꯧ ꯍꯥꯏꯈꯤꯕ꯭ꯔꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏ ꯇꯥꯏꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯤꯄꯥ ꯅꯍꯥꯛꯅꯁꯨ ꯁꯥꯞ ꯑꯗꯣ ꯀꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯋꯥꯕ ꯌꯥꯕ ꯋꯥꯔꯦꯗꯅ ꯃꯔꯝ ꯑꯗꯨꯅ ꯁꯥꯞ ꯑꯗꯣ ꯀꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯨꯡꯍꯟꯍꯜꯂꯣꯏ ꯅꯪꯅ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯅꯤ ꯅꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯍꯟꯒꯅꯤ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯄꯤꯔꯒꯦ ꯇꯧꯒꯗꯕꯗꯤ ꯃꯍꯥꯛ ꯂꯥꯏꯔꯩꯕꯥꯛꯇ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯃꯍꯥꯛ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯄꯁꯨ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯠꯇ ꯑꯣꯏꯅ ꯑꯣꯟꯕꯁꯨ ꯌꯥꯔꯣꯏ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯂꯩꯔꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯁꯤꯂꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯍꯥꯏꯕꯗꯤ ꯁꯨꯁꯤꯂꯥꯒꯤ ꯊꯋꯥꯏ ꯑꯃ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯄꯤꯔꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯈꯤꯕ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯍꯥꯛꯁꯨ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯊꯥꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯊꯋꯥꯏ ꯑꯅꯤꯁꯦ ꯌꯥꯅꯕ ꯄꯣꯔꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯃ ꯍꯟꯈ꯭ꯔꯕꯅꯤꯅ ꯊꯋꯥꯏ ꯑꯁꯤꯁꯨ ꯍꯟꯈ꯭ꯔꯒꯅꯤ ꯂꯩꯔꯝꯂꯦꯟꯗ ꯃꯍꯥꯛꯅ ꯍꯜꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯌꯥꯝꯗ ꯀꯔꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯍꯟꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯊꯋꯥꯏꯅꯕꯨ ꯀꯔꯤ ꯑꯩꯈꯣꯏꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏꯅ ꯐꯥꯏꯔꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕꯨ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯃꯗꯤ ꯂꯩꯅꯆꯤꯡꯕ ꯃꯊꯪ ꯀꯠꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯀꯠꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯠꯊꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯀꯠꯄ ꯂꯦꯞꯅꯅꯕꯒꯤ ꯃꯇꯝ ꯑꯃ ꯑꯩꯅꯁꯨ ꯄꯤꯔꯛꯀꯅꯤ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯠꯂꯒꯦ ꯆꯍꯤ ꯍꯦꯛ ꯐꯥꯕꯒ ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯁꯤꯂꯥ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯛ ꯂꯥꯎꯅ ꯍꯩꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯂꯩꯔꯝꯂꯦꯟꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤ ꯆꯥꯕ ꯐꯪꯕ ꯌꯥꯏ ꯐꯪꯗꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯇꯥꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯀꯠꯊꯣꯛꯂꯒ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯁꯨ
ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯁꯨꯁꯤꯂꯥ, ꯌꯥꯏꯍꯦꯟꯕ ꯑꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯑꯍꯤꯡ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯨꯁꯤꯂꯥ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯈ꯭ꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯑꯃꯨꯛ ꯍꯣꯏꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤ꯫ ꯑꯃꯨꯛ ꯀꯧꯕ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯃꯊꯪꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯍꯥꯏꯕꯁꯤꯅ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯇꯧꯕ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯙꯅꯨꯄꯇꯤ ꯑꯗꯣ ꯏꯃꯨꯡꯗ ꯅꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯩꯅꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯦꯔ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯀꯩꯅꯥ ꯃꯊꯪ ꯃꯊꯪ ꯍꯥꯠꯍꯜꯂꯤꯕꯁꯤ ꯑꯃꯥꯏꯕꯤ ꯙꯅꯨꯄꯇꯤꯅꯅꯤ꯫ ꯙꯅꯨꯄꯇꯤ ꯑꯃꯥꯏꯕꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯈꯤꯗ꯭ꯔꯕ ꯀꯩꯅꯥ ꯑꯗꯨꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯥꯕꯨ ꯄꯣꯛꯂꯤꯕꯤ ꯃꯃꯥꯅꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯁꯥꯞ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯀꯩꯅꯥ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯅꯗꯦ, ꯃꯔꯝ ꯆꯠꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯙꯅꯨꯄꯇꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯑꯆꯧꯕ ꯕꯗꯅꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯈꯤꯕꯗꯨꯗ ꯄꯦꯟꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯤꯕꯒꯨꯝ ꯀꯩꯅꯥꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯠꯂꯒꯦ ꯈꯜꯂꯗꯨꯅ ꯀꯩꯅꯥ ꯃꯊꯪ ꯃꯊꯪ ꯍꯥꯠꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯀꯩꯅꯥ ꯑꯃꯠꯇ ꯂꯨꯍꯣꯡꯕ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯂꯦꯟꯗ ꯊꯥꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯧꯗꯨꯅ ꯍꯦꯛꯇꯃꯛ ꯁꯥꯐꯣꯡꯍꯜꯂꯤꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯆꯟꯗ꯭ꯔꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯨꯕꯨ ꯀꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯂꯩꯔꯝꯂꯦꯟꯗ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯙꯅꯨꯄꯇꯤꯅ ꯃꯗꯨꯕꯨ ꯁꯥꯞ ꯀꯣꯛꯅꯕꯁꯨ ꯑꯃꯨꯛ ꯅꯧꯅ ꯀꯧꯊꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯄꯤꯅꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯅ ꯃꯌꯥꯝꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫